Saisakpat Tapta Jayanta gi mathakta Churachandpur police ta FIR file tawkhre Haukiba sahi lisingani kulhumdogi me ahumdagi thoglakhiba irang asiga mari lainana Saisakpat Tapta Jayanta na Kukilen part 1 2 haina serial 9 na isai kaya puthokduna sakiba aduga mari lainana Kuki Youth Forum na ngarang Churachandpur police station gi OC da FIR ama file tawkhre Churachandpur police station gi OC da file tawkhiba FIR aduda yauribadi Bishnupur district ki Moirang Nairan Sena mamang laikai dage Tapta Elai Jayanta Lokrapam na Kuki Miyam amasung Kuki community singda Kukilen part 1 1, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20 haina mingthonduna isai oina head speech kaya public platform sing the left na sathari Saisakpat Tapta Jayanta na IPCC ki section 153A 295A amasung 505 asi violate tawduna hawkiba sahi kaya asi isai gi maongda Kuki Miyam amasung Kuki community sing the left na satharakhiba head speech sing sathari maram aduna Saisakpat Tapta Jayanta gi isai sing asi ben tawba yauna mahaki mathakta ain gi oiba matik jaba thabak sing lokhatpiu haibagi warol sing yauri Manipur thugaina ba honaraglaba fawbada Meeyamgi mehutsing na karigi tuminna leisilliba no Manipur da tholiba sahi ani heleglaba lan asi yumdang bana kaina ba illegal immigrant Kuki narco terrorist sing na Manipur gi apunba saktam thugaiduna separate administration tana na ba honarakpani haibasi Manipur lenga amandi India lenga ani na mayek seng na khanglabasu hauju fawba tuminna adumang laithogli masimang na lan asi sahi ani helava fawba loisinba ngamdana leirakpagi achoba maram amane lan manung asida Kuki narco terrorist sing na buffer zone amadi red zone haina laukthokduna thamkhibadagi haujing Manipur gi miyam na masagi maram damda maning tamna chathok chasin tawba ngamdre oidiba fibam asida Meeyamgi mihut oiriba MLA sing na lofam thokpa thokdang adu lawduna hauju fawba tuminna leisilliba asi yamna lali masida natana India lenga na Manipur da thajiliba Indian army na Manipur thaba gari chatpa yaroi haiduna Manipur haiba wahi damduna mutharpagi khongjang amasu chatharagle masina Manipur thugaina bai phong na Meeyamgi mihut oiriba singi mamangda chatharagle hairaba fawba khangna tuminna leisilliba si karigino haiba wafam ama lagle haujing Manipur Meeyam hauduna Manipur muthatpa yaroi bharat lenga na Manipur da sanariba divide and rule gi policy lepkadabani haiba kholaw lawragle maduna ikhoi gi Meeyam na mihut oiriba MLA sing amata oina punsinduna central lenga na Manipur thugaina na ba yamna phongna sangsinglapagum tawriba asi thengnana na ba lawfam thokpa thodang adu sapchana loba sungani maduna trabadi Meeyamgi mehutsing leina Manipur mache thugaina bagi khongjang asi khumang chawsinna changsiklaglaba haibadu oiragani haujing Manipur da pia lengak sasa leiriba asi kanana karidagi thoganbano haibadu su Manipur gi Meeyam na mayek sengna khangi masi BJP na lusingba lengak amana Manipur da leiringai matamda Kuki narco terrorist sing na Manipur thugaina ba landarakpa matamda mayongna ba ngamdana mamingtagi oina matamdugi lengak leikhi masigi mathakta lengak loi singi maraktal mareibang Manipur kanabagi thabakta tungda thamlaga famunabagi lalda mai onsinduna leikhi madudagi Kuki narco terrorist sing na Manipur lengak ki karisu khandana yamna usitana Manipur thugaina bagi lan chatharakpadagi Manipur asi hauji kangkhong chaiduna leirakpani loinana bharat lengak na matamdugi se minister oiriba miyoi adubu Delhi da kauraba matungda se minister phamdagi thadokhibani masigi matungda center na Manipur da president rule thamjilaktuna haujik leiribani haibasi Manipur gi Meeyam na mayek sengna khangi adubu Manipur da president rule lengak sasa leirabasu Manipur assembly muthatana animated suspension da thamli masi karigino haiba tarabadi anoba lengak ama semna bagi khudongchaba adu pibani adubu BJP gi manungda achoba lengak ama semna na ba MLS masing sudana leirabasu haujik fawba makhoi masel amata oina punsinduna loinana yenaba laitana lusingba ama khanba ngamdabadagi anoba lengak semba ngamdabagi maram oire maduna haujing Manipur da Meeyam wahalliba Manipur thugaina ba center lengak na honaragliba asigi maramdi Meeyamgi mihut oiriba ikhoi gi lengak loisingna amata oina punsinduna popular government ama semba ngamdaba asina oire tasengna hairabada lengak Meeyamgi afongba yeknaba haibasi haujik leiriba Manipur gi Meeyamgi mihut oiriba MLA sing asini haibasi leibang Meeyam na phongna hainaragle Meeyamgi mihut oiriba MLA sing leina mareibang Manipur thugaina ba honarakpada lawfam thokpa thodang adu lawdana tuminna usi makhunda sangbagum leisinba asi leibang Meeyam na aduki matik pendaba haibadu oire maduna mareibang Manipur kanabagi lawfam thokpa thodang adu MLA sing amata oina punsinduna lawdaba tarabade leibang Meeyam na MLA singi mathakta akanba khongjang changsilakani haibasu khangfam toi Manipur gi Meeyam na governor Ajay Kumar Bhala boycott toure haina COCOMI na laukthokre
Manipur gi miyam na Governor Ajay Kumar Bhala boycott taure haina COCOMI na lauthokre haujik lamdam masida oirakliba fibam asigi matangda lamfer patal leba COCOMI gi office ta loop asigi marueba thomi kaya na saruk yaduna pangthokpa paw gi mifamda COCOMI gi convener khuraijam athobana Manipur gi Governor Ajay Kumar Bhala miyam na boycott taure haina lauthoraduna mahakna makhata na hai mahari jimena MSD bas na Manipur haiba wahi muthanabagi honakibagi thawong adu lale haina Governor na Manipur miyam phongdoladuna pung nifuni pan gi matam थाखिबग लोइनना पुंग निफुनिपान gi जेने स्टाइ कौखिबनी चथेगिबा थवोंग अदु इरमदा मसिबु हन्थना येंगबा अमा दिलमदा मसिगी आइडेंटिटी दा सिंगनाबा अमा ओइबना थेमजिलगा अमादि यासिनरगा यागदबा अमा ओइ मसिना मरम ओइरगा गवर्नर न लेबा मियामदा थवोंग असि सोइख्रे लानख्रे हाइना हाइगदबा अमा ओइरिबनी अदुबो थाखिबा पुंग निफुनिपान gi matam adusu sukraba fawba गवर्नर न थौदो असिगी matangda tuminna thौसादा लेथोखिबा असि न मरम ओइरगा COCOMI न तोंगान तोंगान बा अकनबा खोंजंग चक्सिनना बा सेम साबा लोइरे लोइना खुदक्तगी मणिपुर की मियाम मणिपुर की गवर्नर अजय कुमार भला बोयकॉट तौरे बोयकॉट असगी मनुंगचना गवर्नर यावबा तोंगान तोंगान बा थबक थौरम खुदिमंग मणिपुर मियाम सरुक याबिगनु गवर्नर यावबा थौरम सिंग मियाम सिलांगबिगनु हाइना महांगना फोंदोखे महांगना मखाताना हाइ हायेंगदगी हौदुना मियाम राजभवन की गेट ता थोमजिनदुना गवर्नर न मियाम लाले हाइजगदबनी हाइना खोलाव लाउदुना खोंजंग चंगसिनगनी खोंजंग असिदा लमदम असिगी मियाम सरुक याबियो लोइना लेकाय लेकाय द मियाम लंबी दा थोरक्तुना वाकन मिफम चथबा मैरागी लेली चटपा अमदी ह्यूमन सेंस समदना खोंजंग चंगसिनबियो मसिदा नतना मियाम डिस्ट्रिक्ट DC ऑफिस ता चंगदुना गवर्नर न लाले हाइगदबनी हाइबा वारोल कया चीफ सेक्रेटरी सिक्योरिटी एडवाइजर अमदी DGP रिजाइन तौगदबनी हाइबा वारोल यावबा मेमोरेंडम पिनसिनबगी खोंजंग सिंग चंगसिनगनी हाइना फोंदोखरे BJP न लेंगाक पाइरकपदगी लौमीसिंगना फ्रंगफंग तोकपा हकसिंग फंगनदबदगी सुसाइड तौबा लेप्रे BJP ने इंडिया की लेंगाक पाइरकपदगी लौमी सिंगी फंफम थोकवा हकसिंग फंगदब मरमना यामलबा लौमी सिंग सुसाइड तौबा लेप्री हाइना ऑल इंडिया किसान कांग्रेस की चेयरमैन सुखपाल सिंह खायराना फोंदोखरे वाफम सिंग असि इम्फाल की BT रोड ता लेबा कांग्रेस भवन दा किसान नया योध्या लॉन्च तौबगी थौरंग मरी लेनना महांगना फोंदोखिबने सुखपाल सिंह खायराना मखा तारदना हाइखिबदा मणिपुर दा लेरिबा लौमी सिंग अमदी इंडिया की स्टेट सिंग दा लेरिबा लौमी सिंग मखल कया की अवाबा कया BJP ने लेंगाक ससन पाइरकपदगी मायोंगना लैरे मरु ओइना मणिपुर दा लौमी सिंगना लौ उबगी थबक पाइखटपदा इरिगेशन की खुदोंचादबा चादा कुंथ्रागी सांखक फंगनबा ngamdana लैरे मसिना मरम ओइदुना लौमी सिंगना मतम चाना मरु मरांग अमदि माना मसिंग फंगनदबना मरम ओइदुना लौमी सिंगना पोथों मरांग कायना पुथोकपदा का हेना पुथोकपा ngamdre मसिना लौमी सिंगी सेनमिलोंदा अचौबा चैथेंग अमा पीरी लोइना सिंजाक्तगी मिपान तांगदुना हिंगबा हाइबदु ओइहल्ले कुमजा लिसिंग अनि कुलहुमदोइदगी लमदम असिदा थोकलिबा इरांग असे लोसिनबा ngamdaba हाइबसे जस्टिस डिले and the denied tobani haike